Mieng tabireba khudimukpu ahanbada Sene Explain Manipur gi maikaidagi taram noksari. Sene Explain Manipur na ngasisu mayamgi damakta yamma nungaraba movie ama putan laksari. Movie asigi maming War Machine. Movie ase hanate kuidana 2026 ki March da puthokiba science fiction action adventure da based oba Hollywood ki alien movie amani. Movie asigi maru oina saktam langliba singdi. Movie asigi main protagonist 81 gi saktam da Hollywood ki maming lerba actor Alan Rickson. 7 gi saktam da Stephen James. Movie asina phangliba rating singdi IMDb da 10 gi manung da 6.4 Rotten Tomato da 69% gi face ori. Fare mayam hauzik wari asili ba haujaragi aina wari asili ba matamda sokhiba amasung sithauba yawrbasu mayam da ngakpi yu haiba bofam thamjari. Aduga channel asibu ahanba thengnabi ba oirabadi support tawbi bo oina like amasung subscribe tawchinbira ma haijari. Channel asina su mayam gi damak ana onoba tholakpa kuidriba science fiction mystery horror romance based over international amasung national gi movie ke yamagi explanation soidana pujaraki. Movie asigi ahan basinda khon uri basi Afghanistan gi Kandahar harib mafam adani. Mafam asida America gi army group ama gari thauduna satpu uba phang. Hauzik makhogi group ama oiriba 10 Mountain Division Spartans kauba team ama pau phauna ba phang khidre. Aduga kem da su jawraktri. Maram asina army team asina makhoi bu thiba chatlibani. Makhoina sum lakpada pau phauna ba ngam khizraba makhogi army group asi lambi da gari yaduduna leiba thengnaram. Aduna hauzi aikhoina movie asigi main protagonist oriba nupa asi gari dagi thorokpa ui mahak asi army gi oina gari semnaba leiba mechanic amani mahakna yam sauna hairi karamba angawbu nupana no gari adubu jahandri dubo mahaki wahi si tabadagi atopa sifai amsu sauduna thorore adugo hairi karamba kokchakpu nupano aibu angawbu kaina hairibado masidagi mafam asida makhoi ani khanaraklammi makhoi ani gi matawasi uraga tomi kauba army asidi ngaktuna yengduna lerammi adubu hauzikta khanaramliba sifai ani asidi machin mana oduna leramli makhoi ani nangai hak khatnaraba matungna toktuna amaga konaduna koina unarudabagi nungaiba phongdoklambi mana nupa asina tomi da nupa asi mahaki mayambani hadun masak taklambi hauzik mayamba sina gari si semjillambi makhoi asi US America gi International Security Assistance Force haiba Afghanistan government bu mateng pangna bagi damakta leiba army makhan amani haiba thapak asi manaw nupa na di pamlamti mahakna pamlibadi US America gi oina leiriba phajana train tawraba mayamdagi hendok thojokna hai singlaba paramilitary gi army edu oiba pami wafam asi mahakna mamangdasu mayambada hai kharbani paramilitary army oinabagi damak makhoina RAPS haibadi Ranger Assessment Selection Program haiba training asi pass tawgadabani mayamana hairi Tomiga punna saminatuna Ranger Selection Program adu yauksillo mana nupa na hairi Tomi hariba nupa asidi Ranger hariba wahi asi phawbo spelling tawba haiti matau karamna mahaka chattawriba no hairi masidagi mayamana mu hairi RAPS hariba training program asi sayo nipan haibadi tha ni chumna pangthokadabani training asisu yamna waba training makhal amani aidi sahi su jamsirakle nangna paramilitary oininglabadi ai yaudраbasu natomta chatlo hairi adubu manang nupa na hairi aikhoi anina matam amada paramilitary army puna oiminase haiduna wasakhibani aikhoi anina paramilitary hek oidri phawba hanjin try tawgadabani haiduna ibani gi khutta phawba DFQ haibadi don't fucking quit tetuwasi hakkibani aduna amuktang munna khallo aikhoi ani pullaga training ga tominaraba lanchu puna chatminarabadi kayam nungaigani haiduna manang nupa na mayamba gi puning chingsilami masidagi mayamba su manaw nupana paramilitary oinabagi damak hairakliba wafam asi yari maram asina handaki yunna pangthokadariba RAPS training program da yausilase hairamnaga chatnabagi damak thorokle manaw nupa su mayamana yarakpasi ubada yamna harauzarami adubu mafam asida khangawdana Taliban kanguna makhoida attack chathaba horokle makhoina mafam asida yamlo bom kayam thadaraklam manaw nupagi gari asida su bom ama thadarakpadagi sathina pokhaikre adu ubada mayamana yamna kana sensilaklammi adubu mahaki hek mamang maktada bom ama pokhairakpadagi mahak su gyan mangduna lemaida taakre asumna mahana gyan tarakpa matamda mahaki makhongda machin tumlaba yot ama thinduna leiba thengnarammi madu mahakna saina khangbaga loina lauthokle mafam asida makhoiga lakminakhiba amasung hana leramba army khudimak loina siduna leramle mahakna sum jenglakpada manaw nupasu taaduna leiba thengnarammi madu ubada mahakna manaw nupagi manata changsilaklammi manaw nupa asi yama tamthina soklammi adubu siba phawadi siramdri adubu mahak ngai hak leraba matungda sikhre asumna thodok asi thokraba sahi ani gi matungda senna se sense tawduna aikhoina uba phang hauzik mayamba oirba nupa asi bus manung amada tumlambadagi khangduna mikap thoraklammi mahana khangduna hawalagliba si atopa mi amana su uram makhoina satlibasi RAPS haibadi paramilitary oinabagi damak training tawba satlibani officer amana makhoigi training tawgadariba base asi yawgadawri maramasina nakhoina khoigi bag na singba sem saro haraklammi
Masidagi mayamba oiriba nupa asina su sem saba aikhoina uba phangi mahaki makhong si mamanga tamthina sokhibana maram oiduna akhanaba kitsama phajilammi manaw nupa da thokriba thodok aduna maram oiduna ma hauzik tumba yadaba wakhan waban singba trauma kayama na hallammi maram asina man trauma si phanabagi tamak guli kara susarammi asumna makhoina training tawgodoriba base camp si yauri hana leramlaba officer singna makhoibo oglammi aduga induction hall da sangnabasu hairammi hall manung asida makhoina purakpa personal oiba polam sing haibadi phones guli hidak paisa bag na singba plastic bag amada loina hapsin halam aduga training tawba lagliba trainee sing asibo makhoigi maming oina number amam pirammi makhoi mayamgi marakta atopa force singda pham khara chauna pairamba sifai sing haibadi e6 singdi handaki trainee asida leader oina bairammi ngasai bus manungda ukhiba nupa asisu hana mamangda e6 oirambana maram oiduna makpu leader ohilammi aduga makki number na 7 oiram asumna tongan ba mioi singda officer sing asina number amam pirammi hauzik mayamba oiriba nupa asi lakle mahak handaka thana mamangda marirak training tawnaba lakhrabani adubu medical gi oina asoba khara laibadagi select chungdau toramdi mahak su hana e6 oirambana maram oiraga leader oina ba hajun officer sin hairami adubu mahak ni yaramdi masigi maramdi mamangda manaw nupada thokriba thodok aduna maram oiduna mahak hauzik trauma kayama mayokna bagini hauzik mahaki number asi 81 oiram asumna makhoibu ahanbu oina first sergeant officer amana makhoina tawgadaba thabak niti niyam amasung nauna lalaba trainee sing asibu pukning thawgatpa wahi kayama hairam sergeant asina haidi nakoina mamangda army oramlabsu natraga namu thabak tharakpa miye oirabasu paramilitary oina bagi damak sayo nipan chupna sathagadoriba prithibida khwadaki waba training makhalasi mai pakadabani matamasida nakhoigi wakhan haksang pomnumak nakhoigi leizirba level adudagi hendok thudokna honagadabani kanagumba miyoisingna hariba training asi mai pakna ngamba tarabadi nakhoibu pung kun marigi oiba dead march kauba aroiba training ama salhangani dead march training saliba miyoisingna mafam aduda lairiba panthungpham asi yawnaba lakadabani panthungpham asibu yauraba training sing adudi suksoi sodana paramilitary army oragani hairammi hariba line asi 81 na yamna munna yenglammi hauzik sayol asigi oina ahanba training tawba hawri trainee sing asibu pakthaduna ising marakta chathallammi aduga hagolakpa matamda ising amu kapsinduna awangba phaklang amada amuksu kahallammi makoi mayamgi marakta hauzik oba training su yauri asumna ahanba sayon amadi haukhre sayon asida mai paktraba army sing adubu makoigi number adu lauthoktuna mayamgi khongka ama thangtokhallammi aduga makoibu training pass tawdre yumda hankheba yaragani haduna lauthoklammi hauzik ani suba sayolgi training tawba hawri handaki training asimadi physical strength hengatnabagi oina ayamba tawrami trainee sing asibu pull up tahonba push up tahonba san sadon chalhanba amasung ising manungda lahenbana singba training makhan kaya ama tawram asumna ani suba sayol lorba matungda pass tawdraba mioi singbu kauthokhtuna mayum musatkinba hairi hauzik training chatharakpa sayol mari mapung phakre trainee sing asibu sing ama dalambeng chelhallami officer amana hairi hauzik training loigada sayol mari de ngaire haiduna yamna waba training period loroi haiduna nakhoina khallabadi madu aranba wafam amani lemhauriba sayol mari asina hena awaba training oigani hairammi lamjen cheliba trainee mayam asidagi 81 na yamna hena mang thadun chelam makhoi mayam asigi marakta number 15 asi mi khara usitkan taba karan turan yamna ngangba trainee ama oirammi mahakta natana mafam asida lamjen chermineriba mioi sing asi karan turan yamna ngangba horakli masidagi makhoina ngangneriba karan turan si taba ngamlaktabadagi number 7 na makhoi mayamdagi hengatuna chenkirami asumna numidangi matamda trainee sing asina punduna wari watai tawduna dinner saminarami adu 81 di mayamdagi naito moina table amada sarami hauzik trainee sing asibu nongmai kapa tambagi training am haugadori sergeant asina mamangda hana nongmai kapnaba yauraba trainee sing khut thangalo hairi asumna hana nongmai kapnaruraba trainee sing khut thangalaklammi makhoi mayam asigi marakta 81 su khut thangatpa yarami sergeant asina 81 da hairi nahakna mamangda tawramba thabuk adu karino aduga kadai wada nongmai kapnarakibagi 81 hairi mahana han thabuk tawrakpase 10 mountain division gi spartans harba team adudani hairi mahaki wafam sitawada sergeant natana atopa trainee singna mangonda ngaktuna yenglaklammi masigi maram mikup ama anigi matunda khangminasi hauzik dinner matam asida 15 na 81 gi maramda hangli mangonda kari karamba thokdok thokrabagi mayamda kari guma matang gyan ta hanjaramgi aina number oina 15 81 60 haijaribasi mafam asida trainee sing asigi maming oina sinaba number 15 gi wahang sitarga 44 na hairi matam amada 81 na paw phonaba ngamkhidraba army group amabu thibasalba matamda taliban kanguna attack satharakhi mafam aduda leramba army khudimak loina sikhrabani subnagi maha khaktani hingoribase haidi maram asina ni ngasai 81 na harakpa wafam targa atopa miyosina ngaktun jengnaribadu masidagi 16 na hairi masigi 81 hariba nupa asi matam aduda silver star gi award su phangkibani
Silver Star hairibasi America gi oina ahum suba khwaithiki chawba bravery award amani mahaki wafam asi targa 15 na yamna ngaklami matam asida TV da paw ama laklami pawsina hairi Atiyagi matang da thijinduna amasung neinaduna leiriba nasana angakpa posak ama ekoi Prithibigi manakta lakpa thingnari hairiba posak asi ekoi solar system gi mapandagi lakpa posak mali adubu hauji oinadi hairiba posak asigi matangda kiningai oiba karigumba mata leite hairi 15 na hairi tasegnamak 81 gi mafamda thokiba thodok adu asengbra nupa asibu Silver Star Award phanglamgadra ne hairi 44 na hairi sabsabadi khangde adu orebasu mayamna adumna hainei mafam adu da miyo khudimang loina sirami subnagi mahak khakte hinghorami aduga manaw nupabu kilometer 13 thangduna base fawa purakhi atopa treni amana asengmo maki mahaki manaw nupara hangli masidagi 15 na 81 na kauduna Afghanistan da thokiba thodok adu asumbra hangli mahaki wahang sitarga 7 na chauduna adugumba wahang du hangba hauna de hairi 15 na hairi mahana hangliba wahang asidi subnagi 81 asi hero amara natabra haibido khangnaba tawribani hairi makhoina wari sanabasi ubada kedar ama laktuna makhoida serami aduga punishment oina hayengsing amuka kagadawbani hairami Masidagi 15 bu mayamna sana sinjak nu thumjilaklam hauzik ahingi matamni 81 na tumduna leiringaida first sergeant hakhiba wahai sing singlaklami madudi makhoina tawriba training asi haksang phaba masamau phaba khaktanati masidi wakhansu isagi control amada leiba ngamgadawani haiba wahai idu ningsinglaklami marmasina mahaki mon manung lotuna thamliba wakhan nungana ba guli edulona saram tanja asida number 7 su tumlambadagi makeup thurokpa mapasana duna 81 na guli sari basi uram Asumna no ngalabada makhoibu sing ka halami sing maton jawrabada makhoina wabadagi second kontra potharam matamasida 781 da hairi nangi khutta DFQ hadna tetu ma haglibado don't fucking quit hariba natra hairi wafam asitabada 81 ngaktuna nangna mataw karamna khanglibano hairi 7 na sum hajin bada dawjaba oiramgani hairi mahakna khangliba sigi maram movie sigi makha tarapata sodana khangminasi hauzik sayol nipan mapung phabagi losilakpa training ama tawrami trainee sing asibu dammel ani paihanduna ising manunga chalhallam asumna number 15 81 makhoi khara ising manunga chatli 81 nataba atai dingai hak chalamlaba matungda ising mathaka loina thokari subnagi 81 matomta ising manungda chatli mahaksu ising manung asida wabadi hawraklabani adubu khangduna chatli hauzik mahaki mamita manaw nupabu mahakna thangatuna yamna wana satba mikabaduna singlaklam manaw nupana army ranger oibasi yamna pamjarambani maramasina 81 na training asi mai paktrubadi manaw nupagi ningba thunghanba ngamloroi khanduna mahak sortat kadoba khajikta ngaraba phawa khangduna chatli adubu phana sanga chalaba matungda sortat padagi mahak wanthakre mahak pu atopa trainee anina ising manungdagi singkhatperami aduga thabakta namduna ising adubu lokthoklam mahaki matawasi sergeant ani asinasu yenglami aduna mahak pu office da laknaba khangalam hauzik 81 office mamangda phamduna mahak pu kaurakpa ngaiba oina TV da paw yenglami paw asida mamangi thada nasana thingnakhiba Prithibida pasilakhiba posak adu machet kaithaba haure hairi machet kaitharakpasina takpadi posak asi chang manaba potlam kaya amana semgalakpani haibisi takpani hauzik 81 gi wakhaldadi mamanga training choikhiba aduna maram oiduna mahakpu army ranger oiba ngamleroidra haiduna yamna pakhatun leram asumna leiringai da mahakpu first sergeant ka manungda changlaknaba kausilaklam sergeant major na hairi nangi oriba mawong mataw asida sergeant ibani na nangbu training asidagi potha halage khalli 81 na yam sauna hagolaktuna hairi mahana ngasi phawa training asida fail okiba matalaiti kari maramgi damak mahakpu training asidagi lepan gadoribna hairi first sergeant na mahakpu phamtha halaga hairi masamu phaba khaktana te khoina khandoribase wakhanchu saning tana laiba mioi pami hairi mahana makha tatuna hairi aikhogi kedar singna ubada nangse ahing chukya tumgandi aduga hek lakpa numitagi ngasi phawba atopa trainee singa punduna wari watai tawbasu udi naitom oina leibu ui aduga leader ama oyu habisu jadi masidi matik chaba sifai amagi mong matum natti hairi sergeant major asina mong hairi lanpham kaya amada salurba wakhan yamna waba sifai singsu matam khara pothaduna therapy gumba tawduna phanaba honai adubu nangdi hospital dagi discharge sector okpa numit adudagi hanjin rap sarba training program asi yauna form thajilakhi nangna masi mayam asi tawribasi kari maramgino hairi 81 hairi sumnagi mahana pamlibasidi paramilitary ama oinabagi damak panthungpham oiraba line adu yauba pami first sergeant na nangna panthungphamne khalliba line adudi supnagi horakpata ngariba line amani hairi sergeant major na hairi nanga se akhang kanba honaba yamna kanma lanmi amani adubo karigumba ikhoi anina nangmu tanthokhrabadi nahak thabak amona tawba yararoi maramasina nangna sa natomtuna training asi lecture ge haiduna si asida sign tawsilo haiduna si ama piraklami
Mahana hairi nang asi mamangdasu mechanic ama oiramlibani nangnasu khangibadani machine khudimang limit ama loina lei nuara masina nangisu limit atu yaure hairi masidagi IT1 hangolaktun hairi ai haujukti paramilitary oiraba matungda kasam sabagi oina satoriba parade adugi training tawba pami haibadi mahak thabak asi hek oidir bhawa lebdoroi haibani masidagi sergeant asina IT1 asi training dagi patharo haibasi yararoi khangmadagi sauduna ka asidagi thokro hairi Haujik sayol nipan mapung phana chathaba training asi loiri asumna aroibada first sergeant number khara kauthoktuna khoka ama thangalakuna lepnaba hairi kauthorakliba number mayam asigi maraktagi IT1 su yaurami mahanadi mahakpu soidana training asidagi tanthoraklani haiduna khalami adubu kauthorakliba mioi sing asidi training asida mai palaba mioi sing oiramli aduna lemhoriba trainee sing adu mayumda sakhiba yare haidi asumna mai palaba mioi sing asi aroibada dead mask kowa training ama thanabagi damak sem sarami sergeant asina hairi nakoina satkaduriba dead mask hariba training asi ekoina hana plan tawduna lorebani singnung asida aeroplane ama jegnaba singna thugaibadagi taadunu leiri pilot adusu lanfa oina jegnaba singna leiriba kem aduda phajinduna thamlabani hariba jegnaba sing adudi ekhogi officer singna oigadoribani nakoibu helicopter anina jungle asigi suklaba manungda pudana chatkani aduga mafam adudagi nakoina khongna lakadawani nakoina पाइब नोंमै अदु मरु अमत यावरोय सुपनगी नोंमै मतोंदा नोंमै कापा मानबगी दमक मखोन अमसुंग मंगानदे थोकनगनी अदुना नखोइना तौगदब थबक असे एरोप्लेन अदुबु थुवाइगदबनी अदुगा जेगनबना लैरिबा केम अदुदा सत्तुना पायलट अदुबु पुदुना लाकदबनी नखोइगा एखोइगा पाव फाउननब डिवाइस अमखक पीगनी नखोइगी जेगनब सागदोरिबा एखोइगी ऑफिसर सिंग असिना मतम अमा हेक्तुदा नखोइबु एम्बुश तौबा याय करिगुंबा एम्बुश असिदा माइ पाखरबदी नखोइगी ट्रेनिंग फेल ओरे नखोइ पैरामिलिटरी ओइबा याररोय अदुना नखोइगी टीम गी ओइना नंबर 7 ना सेकंड इन चार्ज ओरगनी अदुगा IT1 लीडर ओरगनी हाइडी सर्जन मेजर ना हाइडी करिगुंबा नखोइना पायलट अदुगु पुदुना मफम असिदा हेक योरपा ngamlaba matam aduda नखोइदा रेंजर स्कॉलरशिप पीदुना पैरामिलिटरी ओहेलकनी असुमना हाउजिक ट्रेनी सिंग असिबु अरोइबा डेट मार्क्स की दमक हेलीकॉप्टर अनीना मखोइबु पुदुना सतखरि मखोइना सुम लाकपदा सिंगलक असिदा लनागी ओइना लेबा कोटपगी कारबार तौदुना लैबुस थिंगनरमी पायलट असिना हाइडी नखोइना सुम लाकपदा मफम अदुदा यौरबदी नखोइगी लंबी अदु सोइरबनी असुमना लाकपना जेकनाबगी बॉर्डर दगी यामा लापना मखोइबु हेलीकॉप्टर दगी थादरकले हेलीकॉप्टर असिसु मखोइबु थादरमगा सतखरि असुमना IT1 लुचिंदुना ट्रेनी मयाम असिबु सुक्लबा जंगल मनुंग असिदा संसिनखरि IT1 ना लंबी जेंगनब लैरिबा 57 बु कौदुना मखोइना लैरिबा सि कदाइदनो अदुगा कदोमदा चटकदोइनो हंगली 57 ना मैप अमसुंग कंपास जेंगदुना मखोइना चत्तरिबा मफम असि नोंचुप थंगमदा किलोमीटर कुल चटलगा लैरे हाइरि IT1 ना गाड़ी दा पुंग कुनमरी गी मतम सेट तौसुलो अदुगा चटनाबा तौरसि हाइरि सिपाइसिंग असिनादि IT1 ना थौना हापकदबा वहाई कया हायरकदबा मालमि अदुबु माना करी अमता हायरक्तबदगी मखोइसु वखन खरा सोंथरमि मसिदगी सेकेंड लीडर ओरिबा 7 ओइना पुनिंग थगनबा वा हायरमि महाना हाइरि एखोइना हनबा लैतबा थौनागा लोइनना ट्रेनिंग असिगी अरोइबा मतम असि फावा संसिलक्लबनी अदुना एखोइ मयामना अमगा मतेंग पांगमिनादुना अरोइबा पंथुंगफम ओरिबा लाइन दु यौनबा सबिनासि हायरमि महाना सुम हाइबदगी वखन सोंथरुरबा ट्रेनिंग सिंग असिसु थौना लाक्लमि असुमना मखोइना एरोप्लेन लैरिबा माइखे अदुमना चतखरि तसेंगनमकदी IT1 दी लीडर ओइनिंगदबनी मरम असिनानी महागनसु लीडर अमगमना वा ngang असुमना मखोइना अवांग सिंदोन कया अमा कादुना मथंग मथंग लाकपना नुमिदांगी मतम जौसिनखरि नंबर 7 IT1 दा हाइदी हौजिक अखोइ ngai हाक्तंग पथा हौसे मफम असिदा जेगनब सिंगनसु अखोइदा एम्बुश चथरकलोय मखोइना एम्बुश तौगे हाइरबदी तुरेन खोंबानदा तोरकप याय मरम असिना हयेंग अखोइनासु एम्बुश तोरकप मतमदा याम हाइसिंगना येंगनबगी दमक ngai हाक पथा हौसे हाइदी मसिदगी IT1 नासु मिनट 10 पथाबा यारी अदुगा महांगना मखोइ मयाम पथारिबा मतम अदुदा संगदुना लैगे हाइरी नंबर 7 IT1 बु कौदुना माकी पुंसिगी वरी खरा सनासि हाइरी अदुबु IT1 अदुगी मतंगदा वरी सनाबा पामदे हाइदुना याद्री हौजिक मखोइना सुम पथादुना लैरिङै तंजा असिदा अतिया मथक्तगी मखोन यामना हौबा करिगम पसक खरा तारकलम मरम असिना पथादुना लैरंबा सिफाइसिंग असिजु लोइन हगोलकली मखोइना पसक अदुबु करिनो हाइबा खंगदुना यामना ngakna लैरम सिफाई खरा अमनदी मखोइना तुमदुना लैबगी दमक केडर सिंगना मखोइबु हौदोरकलिबा ओरंगनी हाइरी मसिदगी पथादुना लैनरलिबा मखोइ खुदिमक एरोप्लेन अदुना लैरिबा माइकै अदुम चतखरि मखोइना सुम लाकपदा तुरेन खोंबान मयादा यामना ngakpa मेसिलमा तादुना लैबा थेंगनरम मसि अखोइगी सोलार सिस्टम गी मपानदगी लाकपा एलियन गी मेसिन अमनी मसी मखोइनादि खंगबा नति मखोइनादि मांगदा लैरिबा पोसक असि मखोइगी मिशन अमा ओरिबा थुगाइगदुरबा एरोप्लेन अदुनी हाइदुना खलम मरम असिना IT1 ना मखोइना तौगदबा प्लान सिंग हाइरी
एरोप्लेन असिबु थुगाइगदुरबा टीम असिना साफागदबा मफम अमदा लैदुना एरोप्लेन असी बोम पोखाय हंदुना थुगाइगदौबनी अदुगा मिये अहुमना साबा टीम अमना तुरेन असिगी मखा थांगबा सरका लैगदौबनी अदुगा लेमहोरिबा सिंग असिना तुरेन असिगी मथक थांगबा मफमदा लैगदौबनी हौजिक 57 हाइरी मखोगी प्लान मतुंग इन्नदी मखोगी टारगेट ओरिबा एरोप्लेन असी मफम असिदगी मीटर 100 वाली अदुबु मसी कंपास अमसुंग मैप असिना सोइब्रा खंगदे हाइरी असुमना हाइबगा रेडियोदा पाव फाउननबा लैरिबा सिपाही सिनासु ऑफिसर सिंगा पाव फाउनबा ngamdre hairi aduga radio asida angakpa khonjen kaya ama tarami masi alien singi khonjeni masi makhoina di khangba nati makhoina khallibana makhogi officer sing aduna ambush tawba yanabgi damak plan sing adu thugariba natragana makhogi paw phaunaba yadana bhonariba oiramgani haduna khalam aduna haujik minute ama hekta da officer sing na attack chatharpa yare aduna section lairo hairam asumna makhoina haujik jam section na mesil asigi manakta changsilaklami aduga makhogi timasi mari thona khaidoktuna safagata mafamda lainari IT1 sum laiduna yenglakpada arangba mangan ama urami Maramasina mahana sabena sign tawduna manga adugi maikaida satuna karino yengluke hairi haujik IT1 yam seksina mangan adugi maikaida yengduna satli somdana bom pokhai handor batti masina bom sing adu puduna mesil asida napsillammi aduga safagada mafam amada laiduna mesin adu thugaina baredi da lairi ngaklibadi IT1 sum lakpana makhoina tasengna thugaiga durba aeroplane asi taduna laiba thingnarami masidagi mahanasu makhogi timma thugaina bohanariba pasakadu onare khanduna hairuna ba yamna kana selaklammi adubu mahana yaurtringaida Masina machine asi bom pokhai halami machine asi bom pokhai khrabasu matu nama bhawa soklamdi masi ubada makhoisi yamna ngaktuna yengnun lerami makhoina bom pokhai halubana maram oidana haujik jam saurba alien gi machine asi laibak manungda phumduna lerambadagi ngangbaga loina hagolakli aduga akoibada leiriba thawai panba sing asibu hore ema kapthoroktuna scale loina tawba horokli asumna haujik mesil asigi akobada lairiba army khudimak loina scan tawkre aduga akhanna ba mioi amada amuk angangba masugiri ama mark thoroklami masi ubada sifai sing asidi ngaktuna yengduna lairi adubu haujikta mark tawkhrba army asi mesil asidagi akhanna ba khulai ma kapthoroktuna mark bo hatokre asumna hatpasi ubadagi lairamliba sifai sing asisu thawai hingnabagi damak maning handuna chenba haunarakli adubu cheliba sifai sing asi mesil asina aim tawduna hatpus lepti pumnamak asi ubada 40 pakhatuna chenba ngamduna leptun lerami mahakpu haujik red mark su tawkre maramasina mesil asina mahakpu hanbagi damak re ema kapthorko matamda IT1 kanna selaktuna mahakpu thomdoktuna kanbiram asumna hinghori makhoi khara yangan manung asida sanction khri adubu makhogi mamangda lok ama lairambadage leptuna leiram adubu mesil aduna kablakpa bom amana mafum asida pokharakpadage makhoi punamak lokha asida onthakri lokha asida ontharakpa matamda saben gi maphegan gi saru si teklami aduga hatopa army sing asisu sathina soklami army amadi lokha asida ontharakpa matamda machin tumba u amana mahaki thawaka thinduna segaduna leiram Haujik IT1 su mafam asida gyan mangduna tarakli mahaka lakminariba mioi sing asi sokpa ubada manang nupagi matamna thokiba misi minagi thodok adu mahaki mamitta uraklam aduga mahaki khusa ani amasu tektuna leirami madubu mahana chaina khangmaga loina sum thoklami aduga atopa soktuna leiriba sifai sing asibu mahana mating pangbiram thokliba tamthiraba thodok asi makhogi officer singda pau pihodaba yararoi marmasina IT1 makhoina ontharkiba sing adugi mathakta kakhatuna radio pakhiba 111 gi manakta amuk chatkirami asumna mahana sing asigi matonda amuk yarokli mafam asida mahaka langminakiba sifai kaya ama tamthina segaiduna siduna leiba thingneram mahana yama section lakpana 111 su leiba thingnerami adubu mahakti siduna leiramli aduga radio adu su kairamli mahana sum leingai soglaba sifai ama yama chaina khangduna satpu urami madubu mahana mateng pangba hek chatke tawbaga saurba alien gi message ase amuk lakli aduga sifai adubu red mark tawrba matungda hatokhrei masi ubadagi IT1 su lokha da lehoriba sifai sing aduda mafam asi thadoktuna kharatuna selhaunaba paw haiba sen khirami lokha asidana haujik 57 asi makhoi mayamgi mamangda kanmangamdana sikhirami haujik IT1 laktuna makhoi yamathuna mafam asidagi chalhaurase haidi mathakta lehoriba machine aduna aikoina chatkhiba lambi adu thiduna lakpa hauri mathakta lehoriba sifai khudimak pusu mahanga loina hatokhrei Masina sing asigi makhada mukumthana tawrase hairi asumna makhoina thori amam samduna sing asigi makhada kumthaba hauri 96 na IT1 da makhada hana kumlamo aduga mahana khongtektuna leiriba number 7 mo tamadama thadarake IT1 na makhada leiraga oko hairi mahaki wafam asi IT1 su jabadagi mahak makhada kumthakre aduga number 7 mo tamadama thadaraklam
Houzik 81 gi compass asi yamna kana ungba horoklami masidagi mahakna mechil asi makhogi manakta naksilakpa manbadagi pakhatpa horoklami asumna 96 na 7 bu tamna makhada thala duna leiringaida alien gi mechil asi mahaki manakta lagli aduga re ama kapthoktra mahak pa hatokri masidagi 7 su makhada yamna kana taraklami aduga makhong tekpana maram oiduna saina khama ngamdabadagi yamna kana laroklami mahana larokliba aduga 81 masin menduna tuminna lehelami Houzik makhogi mamangda 96 ki tatlaba asiba haksang utaraklammi mathaktana mechil asina makhogi khongul liduna makhara kumthaba horokli aduga makhada leiriba sipai sing asibu scan tawba horoklammi scan tawba yauduba mafam oibana sipai sing asibu scan tarokpa matamda re asina de thenglamdi adubu number 7 gi makhong asidi scan tawkhre maramasina makhong asida houzik red mark taroklammi Masidagi makhoinasu attack chatharak-lagani haibasi khangmodagi mafam asidagi yama yangna chenkirami machine asina mathaktagi kaptharakpus lepti adubu makhoina yama yangna chembana maram oduna kablakliba resing asi kharamdi thairam masidagi machine asina makhoina chenkhiba maikai adomda bom kaya ama yama lapna kablakliba bom sing asina sifai sing asigi manakta loina pokharakpadagi makhoisu paithoktuna taram adubu hanba laitaba thaunaga loinana hagolaktuna yamna kana chenkirami Houzik sifai sing asi yama sanga selakpana maram oiduna wabadagi mafam amada ngai hakpa tharami makhoina houzik phawba makhoibu tanarliba machine adu karino kadadagi laglibuna haibasi khangdri houzik 7 gi makhongi saru asi tektuna songthokthun lerami masibu mapasumna semjil haudrabadi i yama thokuna maram oiduna mahak siragari maramasina 81 na morphim yawbra hangli sifai amana makhoina singnagi ontharakpa matamda morphim sing asi loina tahore hairi Morphim haibasi anaba pangthanaba popidagi semba drug makhalamani morphim asi yawdrabanina saben bu hingna makhong asi sumthokpa darkar tarami asumna 81 mahaki makhong asi sumthoklami matamasida number 7 di saina asina maram odena wandhakirami 15 na yama sauna aikhogi officer sing asina kapasu yadaba nongmai khara piraktuna aikhoibu hana bhona deba robot asigi manakta sabsana tharalibasi karigino hairi 81 na hairi aikhogi target ni haiduna chatliru mafam adudi aranba amani tasengnomaki aikhogi target oriba plane adudi mafam adudagi khara chatlaga lehawi adugo hairi mechil aduna makhogi manakta naksilakpa matamda magnetic compass adusu yamna kana unglami maramasina mechil adu magnetic ki magun khara yawi hairi aduga machine aduna hojikchu akhoibu sodana tanarakhini maramasina mafam asidagi kilometer chatlaga makhogi ketar singa lereba kem aduda chanaba tawsi hairi Maki wafam asi 15 adi yaramde mahana hairi hojikti ekhoina tawduriba thabak asi rapsu natre deadma su natre aduga paramilitary gi thabak su natre aduna mahakti chatpa ngamlaroi hairi 81 na hairi aikhogi khutta khusu khulai amata leibasu nate hida langthaksu amata leite subnagi kem aduda chatlaga kedar singa pau phauna rubana khwadagi phagani hairi masidagi 15 su 81 na hariba wafam asi yaduna makhoi loinama kemda chatkhre Makhoina sum lakpada irai yamna kanba turen ama thengnarami mafam asidagi chatnabagi damak turen asi lanthokuna chatpa natna upai ama leramdi turen asi irai yamna kanmada maram oduna turen asigi wangmada thori kiduna maduda yanduna chatkedoribani maram asina 109 hariba sifai asida magnetic compass ama yenghanduna mechiladu lakpa laktabra haibasi senaduna lahelami aduga 81 na khwangna thori ama kiduna turen asida songthakhre Irai yamna kanmada maram odina atopa torban amada yaunaba honabada yamna warami mahana sumi iroiduna chalaba matungda ising manung asida lupsin kirami mahaki tim asina 81 asi irai na sentha khre khanduna wakhan yama nungairamdi adubu 81 na yamna kana honaduna atopa torban asida thoroklami mahana thorokpasi ubada mahaki tim nasu yamna hararami 109 asu magnetic compass asida amuk yeng sing mathak asida amuk yeng yama section lerami asumna 81 na thori asi yamna sena kisilami somna su mahaki tim na thori asi yamna kana kisille Houzik number 7 bu 15 na thori asida yanduna singduna puba hawri makhona yama thuna turen si lanthokuna mafam asidagi parap chalhaudaba yadabani masigi maramdi makhoibu hatoriba machine aduna makhoibu tanaraklibani adubu number 7 asi thori asigi samnafam jagada panduna leiri palliba adubu 15 na lauthoknaba honaba matamda 7 asi isinga tagadobagi torami masidagi 81 amsung 44 na thori asida yanduna mateng pangpalaklam somdana thori adu yanabagi damak 27 na 109 bu korokpadagi compass senaramliba adu thadokuna Satkirami. Adubu laibak thiribadi mahan hek satkibaga magnetic compass asi ungba horokli masina takpari mafam asida mechil asi naksilakli haiba takpani asumna mafam asida mechil asi lakli aduga akoiba sibu scan tawba hawri masidagi 13 bu red mark tawrba matungda riyama kapthoroktra mahak bo hatokhiram ri asina panbadagi thori asisu tattuna makhoi khudimak isinga lone tasinkhre 81 di makhongda thori amana panbadagi ising manung asida yanduna lerami tanja asida sauraba alien machine asisu turen asida kumtharaktuna makhoi mayam butanaba horoklami machine asina lakliba lambi asiga 81 na thori panduna leriba mapa asiga sabsanarami aduna mahak sodana machine asina nekhairani haibase khangmadagi thang amana thori adu kakthatuna turen gi isin asida mahak chu chenthakirami ising manungdagi mahana hek thorakpaga machine asina mangonda re kablakpa lepti
aduga mesil asina hek re kaplakpu khudingi mahaknasu ising manungda amuk sangsinjuna thawai hingnam honaram asumna turengi isel asina kanna chenthakibana maram oduna mesil asidagi yama lapna sienba ngamhore aduga number 7 busu mahana kanbiram hauzik makhogi mamangda yama sarba waterfall ama leire waterfall asida makhoi khudimang loina tasin khirami matam asida 81 su gyan mangkhre hauzik 81 bu 60 na kanbirami tim asina di 61 hingdura lerambasi ubada yamna ngaklam makhoi di 60 asi sikre hadana khallurpani adubu ahanba mechin aduna attack sathaba matamda mahakti turenda tasin khibadagi turen ising aduna mahakpu phana sang atopa mafam amada pudana satkhirami maramasina mahangna muk gyan taraktuna makhoi mayamgi khungun thiduna lakpada makhoi mayam ase waterfall dagi tarakba ubadagi mahangna mateng pangbiribani hairi 44 na Kedar Singhi Laifam Khangbra Hairi 60 na Khangde Hairi adubu Kedar Singh na lairiba jaga adu yawudaba khara walingaida flare gun kaya ama kapnabagi damak lang thaktuna thambani hairi Kedar Singh na lairiba mafam asi makhoina haujimak lairiba mafam asidagi kilometer 3 maksatlaga lairiban waterfall asigi mathakta su use kaya ama parakpu urami masina takpadi mesil aduna makhoiba tanarli haibani maramasina makhoi mayamsu mafam asidagi thadoktuna satkri makhoina sum lakpada jangan manung asida wire ama lang thaktuna leiba thengnarami lang asi hek thuba matamda flare gan ama kaptoribani masi makhoigi Kedar Singh na makhoi lagle haibasi khangnabagi damak thagliba lang amani asumna makhoina flare gun adubu kaplamdana Kedar Singh na leriba amasung makhoigi death march training gi matungina lanfa oina phajinduna lerangani hariba pilot aduna leriba kem adu yaroli adubu mafam asidi yengubu mafam khudimak akai atoi ngakta oirami mafam asida kana amata su leramba thingnadi 15 na haidi masi pumnamak machine aduna thugariba ngaktani adubu machine adudi makhoigi tungda adum lakpani matau kramna mafam asida attack satharam libano haibasi khalubada makhoi yamna ngaklam mafam asida radio gi tower tektuna leibasu ui maram asina ni makhoina ngasai radio da pau phauna bangamtribadu mafam asida Kedar Singh amata leramdabasi ubada makhoina di Kedar Singh na makhoibu hundolam laga sat khre khanduna yama sauram adubu 44 na hujik Kedar ama tamthina soktuna leiba thingnari masidagi 81 gi wakhanda su karigamba masingna raklammi makhoina ngasai mesil asiga ahanba oina thingnakiba turen adu mafam asidagi urami aduga mahana sing mathaklama jengkhaloba matamda singsang pareng asi kaiduna leiba thingnarami masidagi makhoina khangle madudi ahanbada mesil asi atia mathaktagi taraklaga singsang pareng sing asida thomjilaba matungda Kedar Singh leriba kem asida muk tarakpan aduga singsep asida adum tarakpana turen khongban aduda yaroklibani haujikti mesil asi ngasai makhoina pawda thingnakiba aikhoige solar system gi mapandagi lakhiba masak khangdaba posak aduni haibasi sapsana khangli makhoina sum leiringai de mafam asida kanagumba ma tamatamna ngangbagi makholam taraklami madu makhoina thiduna yenrubu matamdadi sarjen ama oiramli sarjen asi yam matam thina soklammi aduna makhoi mayamgi mitmang maktara mahak ngai hak leramlaba matungda sikhre masidagi 81 na makhoi khudimak chatnaba tawse aduna ASB hariba yamna mapangan kanba gari si sem sasi hairam mahaki wahi si tabada 15 asi sauba horole aduga aikhoi minute khara awaba nungaitaba phongdokisi hairi aikhoigi Kedar Singh su loina sire aduga aikhoiga lakminaba maruk mapang tangkhai amso sikhrabani adubu nangi haksangdari nungaitaba awaba machet ama phaude hairi maramasina aikhoidi nangumdana wargi silver star phangba hero amana tejuna ngai hak pothakisi hairi masidagi 81 su hero hairobdagi saroklammi 15 na hairi miyo khudimana khangi madudi nanga nanaw nupabu kem phawba lepa lektana purakhibani nangumna aikhoidi pangan su yaude hairi masidagi 81 na yama sauduna hairi aisi hero nati aduga inaw nupabu su aina kem phawba purakhiba leiti aina inaw nupabu pudi purakhi adubu kem jawgadaba khara walingai matamda ai wantha khirami aduga aina gyan tarakpa matamdadi aidi hospital amada leiramle aduga inaw nupade siramle hairi aina inaw nupabu kem aduda puba ngamhodabagi damak mahak sikhi maramasina aina phangliba award adudi maman yaudaba award amani hairi 81 hairi haujikti ekhoina tawdoriba thabak se ekhoi samakhe oidrabani ekhoina kem ta 7 be pudana satlaga yamatam thiba mechilama lakle haijura khanga lawdaba yadabani hairi masidagi wakhan sontharuraba mokhoigi tim asesu thauna lakpaga loina thangatuna leiriba gari asu makhala singthana bhonar asumna makhoina amana amabu mateng pangnaduna mapangan yamna kanba gari asi makhada maipana singthaba ngamli masidagi 7 bu gari manungda hapchinna bhonaringaida makhoina kaplamdana thamoba flare gun adu kapthoroklam masina takpadi mesil adu makhoi tama lakle haiba takpani maramasina tim asesu yama thuna mafum asidagi chalhauna bhonaram gari manungda yaraba magnetic compass asesu ungba horokli makhoigi tim amana gari asida yarba nongmai asi sem sarakpa matamda marudi amata yaromdi masidagi 15 na nongmai maru khara laiba uhowi haiduna lawwa chatkira 81 nadi matam laitre mahak pusat kharno hairammi adubu mahana taba tawdana chatkirami asumna mahana nongmai maru sing adu khomjina lairingaida laibak asi nikpa horokle aduga sauraba alien gi machine asi mahaki mamangda thorokli masidagi mahakna yamna kanna selaktuna gari manung asida sangna hotnai adubu machine asina kapthrak pari amana thabadagi mahak siri
Mahana purakpa nongmai maru adudi gari manungna langsilakpa nanghorami. Masidagi marusing adu nongmaida hapchile aduga makhogi gari asisu mafam adudagi yama yangna thauduna chatkri. Mechil asina gari asida yamlaba ri kayama kapsilaklami adubo gari asidi mapangan yamna kanbana maram oiduna khara amadi ngakthoklam. Mechin asi matam khara gari adubu tanaraklaba matungda leihore aduga bom kayama gari adu tamna kapsilaklamli. Asumna yamlaba bom kayama makhogi gari mamang asida loina pokhairakli aduna gari asi nombadagi manungga leiriba miyoising asisu awaba kaya mayoknaram. Haujik mechin asidagi masing thingamdraba bom kayama gari asi tamna kapsilakpa lepti. Asumna masing yamlaba bom kaya asina sathina pokhairakpadagi gari asi control ngamdabadagi lokhala thauthakhiram. Makhoina sum jenglakpada mechil adu leiba uramdi. Makhoina di mechil asidagi yam lapna chelakle haiduna khalam adubu mechil asidi sing mathak asida makhoina lakleba lambi asibu yengduna leramli asumna makhoi lakpa ubadagi mechil asisu makhoi mayagi mamangda chongtharaklami aduga yama tamthiba mamangda mechil asina amuta sirinakidaba ri ema gari asi tamna kapsilaklam adubu 44 na yam hai singna thaidoktuna mechil asidagi hengatuna gari asi thaukiram haujik mechil asina racing kaptuna makhoi batanar lepti aduga makhoina su gari asida yaroba nongmai sing lokthokduna mechil asida kapsin lepti 81 na gari manungda yaromba grenade launcher ama mechil asida kapsilami adubu mechil asidi karichu akai toi thoklamdi mechil asina kapthrokpo ri na pandagi makhoiga lakminaba amade mukhut nama su tatkhri aduga mechil asina amukasu yamatam thibori asi kapthoroklami handakti makhoi gari asida racing na pankhri maramasina gari asi haujikti phanyam kairi mafam asida number 7 su tahaugadabagi tawrami aduna mahakpu number 81 na yamna kana yalam tanja asida maningdagi mechil asina yamlaba rieka yama gari asida kapsilakpa lepti maramasina sabian bu yanba ngamdabadagi tahoram masidagi 81 na grenade launcher aduna sing asida kapsinduna mechin aduda yamlaba nungka yamana nansin halambi mahangna number 7 bu khulunabagi damak gari adu khamo hairami adubu gari adudi khama tawduna yamna kanna thoram masidagi mahana yengtholuba matamda mahaka lakminariba mioi adudi loina siduna leramle aduna gari asisu nung amada thomjinbadagi kairam asumna mahana gyan mangduna taduna leiringai tanja asida manau nupana siduna leibu uraklammi aduga manau nupana mahakpu hagola harakpadagi mahak khangduna hagolaklam asumna mahana hagolakpa matamdadi mahaka lakminakhiba mioi khudimak yama tamthina siduna leiram mahana sum jenglakpada mechin adubu nankhiba nung mayam adu leibu urami madubu mahana sangsinduna yengluba matamdadi mechil adugi kairaba part khara khak leiba thegnaram tasengna makidi mechin adudi khara wangbu mafam mada kakhatuna atia mathakta signal sing thaduna pau piduna leirami pumnamak asi 81 na yamna ngaktuna yenglibani mahakna mafam asitagi selhauna lambi yenglakpada saben su lapna taduna leibu uram mahana saben gi manakta sangduna mahakpu hinglibra haiduna yenglami tanja asida gari aduda yahoba nongmai maru kayama maina sakpadagi matomta pokhairaklam nongmai maru pokhairakpa makhon tabadagi mechil asisu pau piramliba adu toklaga yama lapna gari asida scan tawraklam masidagi mechil asi haujikti gari adomda lakpa hawri maramasina 81 su 7 bu puduna mafam asidagi salhoram haujik nongsu yamna kana taraklami nong marak asida 7 bu mahana singduna yamna wana satli mahana 7 bu singduna sing asibu lanthokduna satna bu honei adubu nong tabana maram oduna lainang yamma thokpadagi singkhatpa ngamlamdi maramasina mahak yamna pendabaga loinana yamma saurami haujikti makhogi mission pirakhiba pung 13 gi matam su loiri mahana yamma thawai nungaitana leiringai da 7 haidi 81 gi manau nupadu aina su handagi masak khangi matam amada mahaka punduna thabuk kaya ama tuminaram aduga manau nupana matam khudimakta nanga punduna paramilitary sifai ma oiba pami hairami hairi 81 su 7 ga manau nupaga pulami haibisa tabada ngaklami mahana hairi aina karigumba paramilitary oinabagi damak aikhogi aroiba pantung phamdu lanthokpa ngamlabadi mahaki manau nupana pamjaram liba thabak asi ningba thunghalle haiduna khandurabani adubu aidi maithire pumna makusu aina kanma ngamdre hairi sabenna nangna maithirabasu honabadi lepti madu maithiba kaude hairi makhoina sum leiringai da mechin aduna makhoibu scan tawduna thirakpa uraklammi haujik 81 asi matau karamna mechil asibu thugaiba ngamdaribano haiduna khallami mahana sum jenglakpada ngasai makhoina lakpada lanagi oina leiba kothokpagi mafam ama leihobada uraklammi aduga mechil asigi mathaktasu asaba nungsit sing thokpham mafam ama lei haibasi urammi masidagi mahakna mechil asi thugainaba kadigumba idea ama laglam maramasina mahakna sabienbu mafam saba jaga amada thamlamlaga mahak laktriba phawa lengdana leiramo hairamaga satkri mahana sum lakpuna laiba kothokpham jaga asida yauri lairiba apartment sing asi sangduna sum jenglakpada sauraba nung pek thokpagi gari amusu leiba thegnaram aduga atopa ka amada amuk sanglakpa matamda bom kaya amusu leiba thegnarami aduga fire gun amusu leiba thegnari haujik mahakna sabkharaba nung kaya ama haitharakadariba mechin asi on tawba pamlambi asumna mahana remote ama nambadagi mechin asisu on tawduna nung sing asi makar haitharaklam
Mahana tawduribasi machine adugi asaba nungsit thokpham aduda nungsingse haijin handuna phulhandoribani adu oirabadi asaba nungsit asi thokpa ngamdabana maram oiraga machine asi kaigani haduna mahana khalam Howjik number 7 umurum amada lotun leiringaida zaruba machine asi mahaki manakta naksilakpagi makhon taraklam machine asina su scan tawbu matamda makhoina satkibagi khungun tarami asumna machine asina number 7 gi manakta hek sal ke tawbuga 81 matam sana flare gun ma kablaklammi maramasina machine asina flare gun na kablakhib makai adom doina satkiram Howjik machine asi leiba kothok pham jaga asida yauri mafam asibu scale loina tawri adabu thawai panba jiba mata leibagi saminni phanglamdi machine asina lakaduriba lambi asida 81 ngasai mahana phangkhiba bomb sing adu fit toksinduna thamlibani maram asina bomb sing asi mahana loina pokhai hanbadagi machine asi makhar taraklam matam asida ngasai 81 na thingnakhiba gari edu yama yanga thauduna machine asi tamma sangsilaklam machine asina gari asida re kayama kapsilaklam yadubu mahana ngakthokduna machine asi induna pukiram aduga phaglang amada ngaksinduna sabkhairaba nungsing adu machine asigi mathakta haithaba hawri machine asibu ngaiha ngaktuna thamlaba matungda machine asina sumanindagi gas ama kapthoktuna 81 ba amuk inthorokli aduga yama tamthiba re asi kapki hadun toroklami tanja asida 81 amuk machine asi yamna kanna phaglang adu ngaksinduna yamlaba nung kayama asaba nung thokpham oiriba mafam asida sanghalami nung kayama sangsin khibana maram oiduna howjikti manungdagi thorokliba asaba nung sitsing asi pura oina thingjingiba haibadu oi maram asina machine asi pokharak kadawri Masidagi 81 su gari asidagi chongthok hauram asumna nungsit thokpa ngamdabadagi machine asi howjikti sathina pokhaikhri adubu machine asina tarakpa matamda mangonda yaramba masing yamlaba bom kaya ama mafam asida taraklammi masidagi mafam asida tamthina pokhaibagi thodok ama thokadawre haibisi khangmadagi 81 na yam thuna mafam asi thadoktuna chenkhirammi asumna senthorokpa horokpa tanja asida bom sing adu yama sathina pokhairaklammi pokhairakpagi samin asina phubada 81 chu paithoktuna taram asumna howjikti mahakna sabenbu saganna thangatuna yamna wana makhogi kemtan laklam mahana jenglakpada makhogi kemasi amangata kayama thoktuna leibu urame aduga helicopter singnasu mahakna thengnakhiba machine adugumba kayama puduna chatpu urame masidagi mahana khangle madudi mafam asida su atopa machine singna attack satharamle haibase Surgeon ani asina watana duna leiringaida 81 na 7 bu puduna lakpasi urami madu ubada makhoi ani de athukkamti ngaklam howjikti 81 na paramilitary oina bagi damak aroiba line asisu yoba ngamli aduga 7 busu layeng na bagi damak puduna chatkri mahana sum leiringaida helicopter singna yamlaba kairaba machine kayama purakpu uram howjik surgeon major lakle aduga hairi nahaka samina khiba nangi maruk mapang sing adu kadai de lehorabagi 81 na makhoi loina sikhra haram Major asina hairi aikhoina nangi timbu matam chana kanba ngamhodabagi damak soikri howjik lakliba tamthiraba machine asi mafam khodimakta chaiduna lei machine asina miyam ma hatokhre aduga aikhoigi sci-fi mioi tangkhai ama hena su hatokhre hairi howjik pauda asumna hairi nasana thengnakhiba aikhoigi solar system gi mapandagi lakhiba posak adu maset kaya thona kaiduna prithibigi mafam khodimakta tasilakli Hariba posak sing asidagi zauraba tamthiraba machine ama thoroktuna Prithibigi asida lairiba thawai panma jiba kaya ama hatokpa haurakle hairi thajaba jaba paugi matung in hariba posak sing asi ekhoigi Prithibida yamna lakhiba yari hairi howjik first surgeon hairi Ekoina Prithibigi oina lairiba sipai mayam asi puchinduna lakadiriba machine asibo loina mayokna naba sem sathuna lai luribadi aikhoigi areiba khusu khulai sing asi sirinaduna machine asi thugaiba matamda yamna wana sang surgeon major namong 81 da hairi ngaklibadi nangna mataw kramna nakhota khulai amata paidana machine amabo thugaiba ngamlibanu 81 hairi machine asigi mathak thangba sarokta asaba nungsit thokpham mafam amal lei Hariba mafam asi ekhoina mention labadi nungsit thokpa ngamdabana maram oduna machine asi sodana kaigini hairi masidagi makhoina su howjikti mataw karamna irai laina machine asiga mayokna gani haibisi khangli maram asina surgeon major asina su 81 gi hagi singbasi ubada thagatli aduga mahaku paramilitary gi sifai su henri mahana paramilitary sifai oiba ngambase manau nupa nasu yama chauthok sagani hairi asumna howjikti nauna thabak khallaba atopa ranger kaya amasu first surgeon na tawgada thabak kaya ama hairi aduga 81 nasu makhoibu lanphamda hanmalitaba thaunaga loinana tamthireba machine kaya ama lakadur basi mayokna na bagi damak thauna hapa wahai kaya ama hairam asumna aroibada mahaka loinana makhoi mayamna machine asiga mayokna na bagi damak chenthibaga loinana movie asi loisilli ngasigi aigi explanation asi kamdobage haibida mayamna comment box thambiram aduga video asibu nungarabadi mayamna like amsung subscribe tawbiram haiba wafam so haijari